Grade 3 amasung 4 gi junior level gi pham lobada interview pangthok tananaba ngasi pham ki bakebin ena warep lawkhre amadi aksang phane lehenbada doctor singi section ba amasung anaba sang mapung phara yingsin ba maru oi haina Manipur gi governor Dr. Nazma Habtullah na phongdokre Kurumjari ISTB ki pau miyang tabiri basing taram okchari Housing mapum lo pau shanona pijari Chief Minister N Birian Nalusing ba chungshin na government ki cabinet ni pham ngasi Chief Minister ki secretary ta pangthokre Chief Minister na chair lo duna pangthoki ba pham aduna thabak lo bada saja thumja leitana transparency lemana bi department khuding makki grade 3 amadi 4 gi junior thak ki pham sing lo bada interview makata na pangthok tana na ba warep lawkhre Cabinet ni pham aduna kari wafam khana khibagi amadi kari warep low khibagi habagi matang da government sigi wangang loi minister tes bisujat na phongdor ki wafam class 3 amadi koi class 4 gi da interview yaudana akoi gi thabak haidokpa haibdu gi portu akoi gi Manipur da su akoi sonama ki buntu implement tawrani haibdu manga sidagi with immediate effect ta aduma gi matang da khanai Manipur da hauji mayam ama public mayam na hai aduna paisa piyo hai adana adu paisa piyo hai aduna hariba posting sigi akoi monitoring cell ama akoi na public mayam da akoi masi hariba posting sing je akoi phone number je sonama ki akoi na puthokcharakani pijaragani hariba phone numbers ta pire har kanda file gi bribe tawba natraga file namjalaga paisa piyo haibagumna chingba natraga thabak ki paisa piyo haibna chingba sigumba jingse akoina loina ma control tawba yana ba haidana madugi sel amasu hangtona bagi akoi decision akoi logjare akoi gi bharat ki prime minister na akoi nupi singse emphasis piba aduga karigumba hariba akoi gi possible benefits se phangnabagi damakta akoi gi lairiba inghol singsi lam singsi akoi gi magi nupi gi mamingda natraga jointly spouse onjan bagi pot ama lakba aduna kana gumana akoi gi paisa laitadana akoi lamji onjan ba yadaba se akoi na masi hariba registration gi laiba punamak se exceptionally particularly hariba project sing gi damakti akoi free oigane habisi kuna government gi announcement ama oina koi laitalarba amdi hariba benefit se phangana gi damakta pandam ma akoi na decision lawi thaba inghang any activities department gi oina paikhali ba maru oina works department gi lambi oigera natraga construction gi oigera any jaga da paikhali sing se stage akoi gi kanoda ahumda haibadi thabak tawdringi da ama thabak ki progress laingi da ama natraga completed loraba matungda akoi photograph sig lona akoi picha thadungna bagi akoi gi lairiba misuse tawdana ba funding je sigi ama akoi gi decision lore akoi gi state da lairiba scheme ma project ma ama jinga si bokta akoi na oidana thamba se masi su akoi gi hariba dbt se chana bagi damakta akoi na step ama initiate tawre masi su immediate effect oina chana ragani haibasi agenda sing je akoi na ngasi paihakre Amorom dengan si Chief Minister yauna Minister sing amasung Parliamentary Secretary sing na paigadaba portfolio gi matang da hangkiba wahangi pakum da su ts bisojat ama ki oba mothamnagni officially hujik thoktribena madu akoina almost sumane na haibi ya adubu akoina portfolio yen ba haibi magi pen da ba haibi poram lai slightly samna harakanda akogi maming onabagumba adagi natraga amada tawge tawda printing mistake ko makhregumba yawba khara semdok semjin adugi lakadra natraga na main oiba portfolio gi as it is leirani haibasima adum ai thamjage dumai Haksang panel hembada Dr. Singi Jackson bamasung anabasung mapung phana yingsin bamaru oi haina Manipur ge Governor Dr. Nazma Habtullah na phongdokre opon singasi Zanimski Conference Hall da pangthokiba 53 suba World TB Day thorom da phongdokibani National Health Mission State TB Shell District TB Shell Impal East Impal West punna sinduna pangthokiba thorom matuda Manipur Legislative Assembly Speaker Yumnam Khemsan amasung Zanimski Director Professor Devan Laisram Susaruyaki Thomgamari Lena TB Bulletin Manipur 2016 Governor na Phongki Dr. Nazma Habtullah na nasi ekwina Lena kaya digi ngak thok naba awareness iyaw na thorom kaya pangthok li World TB Day asisuru World Health Organization gi oina Maling thak ta pangthok li ba maru ba thorom nipan gi manung da amani TBSC ekhoi gi tung gi punsi mahing na thon ba laina amani Lena asi mapung phana mutatpada ana layang gi lamda leiru sing gi thodang yamna chawi ana layang gi facility khaktana tana na ba sing mapung phana layang basu yamna maru oi anabasing matau keramna lain bagi amasung madui horpam maduna tungda orapia ba mayak sing na khangal badi laina kya dagi nga top ngam gani haki
Very happy that we are celebrating or discussing or observing rather, there's nothing to celebrate, but observing the World No TV Day. I hope one day in near future we won't have to celebrate it or observe the No TV Day, but there will be no tuberculosis. I'm happy that it is not a very common disease, but we have to prevent it from spreading because it's a highly communicable disease. It can happen, it can be contacted with breathing, with spit, with coughing. So one should take care, and immediately, if they have any of the symptom, they must check up and get it cured because it is curable. Thobal Police na mayai ka bachinja ki mayok ta changsin ba khanna drive amada Thobal Mojing awang likai da heroin number 4 sungpham ma thubai kre SP Thobal M Pradeep ki miyeng makhada SDPO Sankardev DSP Operation Sasidananda DSP Commando Sadananda amasung OC Thobal RK Tezbir gi apun bakangbu amana granu midang Mojing awang maning likai da leiba MD Wabil Haq apok palai khidwa kasim kauba amagi yumda thibhum gi chathabada heroin number 4 sungna ma polom sing phagat pangam kibani drive aduda Kani kap sabkhai guna sungdok na ba una saba machine ama ran kem hana thaba ammonium chloride ki athan box packet ama amadi number 4 sung the season ba atai masak kyam rum phagat pangam ki police ki thabak tharamadu da lekai gi mioi kharana apan ba pirak padagi ngahak mukna ba thoki adumoi namak miyam da ningthina khangal ba matung polam sing adu numedang pung ni pan lomda pukhalak pangam ki adu imung gi mioi singdi hana na sian ki badagi phagat pangam hautre thasgi kundasu Thobal Mojing maya likai dagi MD Liakat Ali kauba mioi amagi yumdagi su number 4 sungna ba polom camrum phagat ki balai kharabani SP M Pradeep na police na maya ka bachinjak lakshin na balok khol thabak sungda miyam na mateng pangbiu makhata na drive asi chathagi gani hari Kaksing Kendra MLA Y Surchandra Butaram na opili thoram ama kaksing wa matabda leiba masagi mayumda pangthokre thomadu da Y Surchandra na Kaksing gi miyam na mahak pu thana thana ahum lak mai pan bibigi damakta miyam bu thalapa phungdoki Manipur gi miyam na MLA humpu gi manungda Congress ki MLA kungani pan kahan bibigi damak mahak ki maikai amadi party gi maikai gi thalapa phungdoki Congress na opposition da leirabasu Manipur gi aifana ba thabak thom singda sobu thodang logani handaki government si party manadaba wakhalon amadi pandung manadaba mayam ama punchillaga semba oibana matokramna tungda kari orakatage haba adu akhoi puna yengminaki se haki Moyang Kendra ki MLA P Sarat Chandra Chief Minister N Biren gi Economic Affairs amasung Human Resource Development gi advisor oin hakre hiramasege mari lenena Chief Secretary Ona Bigeshona order ma thokre paw gi martana break amtang lominas Oza Pain Relief Ointment Khwang naba ok sikpa tang sikpa thu naba singda sinaba yarba lipsap dukna puthok saba Oza Iridio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Iridio Coaching Institute, Kesampa Tutomlekai behind Bergio Hotel, contact number 81310-25634. The new Jigsaw 2017 series beats your heartbeat. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water.
Do you want to run this country? Become an ICE officer. Join Ujjwal ICE Academy for foundation course. Ujjwal ICE Academy, formed under the guidance of star police officer and to make them realize their dreams and to run the country. The facility for providing their expert guidance of from the best instructors from Delhi. Join Ujjwal ICE Academy for foundation course. Bread from Nikla Bakery. Wangkhai Ningthem Pukri Mapal Dalaiba Career Nurture Center da Lakliba April ki tang tara dagi Class 9 amadi 10 CBSE Science and Maths amasung Class 11 amadi 12 CBSE amadi COSEM animaki foundation course haujaragani. Bagi matungda mo kana taram nokchari makataba pauda Hata Dalaiba Public Hospital and Research Center amasung About Health Center na sinduna nomagi oiba lem na lang bagi kiam ama hospital sida pangthokre kiam asigi matangda heart surgeon Dr. Khetramayum Kalana Manipur da paksana thamagi laina nabagi sang wangkhalakpadagi kiam asi BP weight blood sugar ECG cholesterol haribasing asi test tongdanabgi khudong saba pibigi mathakta lemna hidak sing supiri miyamna thamogi anaba leibigi chingnaba lerabadi Dr. Tanabiduna hidak charaga punsi nungsangna leina ba honaminasi haki haja te thoktanungta churbi thakbidaba masai blood pressure wangbidaba masai blood sugar wangbidaba amadi hakchang de yawbo cholesterol se wanganbidaba wakhan nungaitaba khanbidaba amadi matam chupada isaje hat ki thamoi leina lere khangagadi chang naina hospital laga check tobiyo Lisingani nipan ki mangas kun gamarida Hairoki Thabul Songpham amada thokiwa nongmei kapige thodokta lei khidraba Romesh Promila amasung Nirmala humgi mapalak subaning sing thorom Hairok Part 1 umang laikonda leiba RPN Memorial Hall da pangthokre Memorial Trust Committee na sinduna pangthokiba thorom matuda Thobal gi SP M Pradeep Trust ki President TS Rajen Hairok Part 2 Gram Panchayat ki Pradhan TS Dhamen Hairok Nagar Panchayat ki Chairperson CS Jayanti Susaryaki Thomi Sarka Moina Social and Progressive Organization Hairok AC Lab Service Manipur State Blood Cell RIMS Blood Bank State Health Society SDFC Bank amasung Youth Forum Hairok na sinduna lem na EPB thorom amasu pangthoki Quality enhancement and sustainability of teaching learning process in higher education haibat hiramda niminimi sathakadaba khana nenaba mifam ama School Women's College Nambol hokre Otopi toramda Manipur University ki School of Social Science ki din Professor N Lokendro College asigi Principal Dr. N Joy Kumar Professor L Birendra Kumar Sociology Department ki Professor K SS Rajendra Susarwyaki Thoramasi NASC ki makhada SK Women College amasung Internet Quality Assurance Cell ga kusamda pangthokpani Principal N Joy Kumar na haujuki matamda education hongliba amati matau karamna quality education purakani habigi matang da palladuna afaba mahiroi puthongna ba honabada hongliba education system asi hana khangba mathau tai teaching method chu mahiroi singna hena khangba nungana ba moong da takpi tambi changi haki matau kamtau afaba sadra ama apaina phangdalage natraga laiba sadra singse afaba sadra ko hangdalage aduga afaba sadra ko hangdaloriba apai waza apai isasna kari bumise ndalage apai kari ka thokge habana sibadu ngasi yam marik somna Burma Road passenger service tawriba bus singi netepa chuthekta leiba parking da gari khama yaroi haina ngasi khangalamba thong association amasung driver singna kanna yaningdaba phongdokre karigumba ngasi phawgi manungda mafam asida bus khamandrabadi hayingdagi Indo Burma lambi da passenger chain balep lagani hari Burma Sugunu Road Bus Welfare Union gi Secretary to S Radheshamna ngasi mahusagum gari singna netepa chutheki parking da gari khamba hawrpada karamba department kino khangdaba official khara laklaga Gari khamba yaroi haina athing mapirak padagi gari service lap tona phongjing junction bani haki MBI gi mini hai police ni hai khar laga parking ji gari khamba yaroi na information on pidana gari sing ji moi kun kun tha laga ta tho me hai
ड्राइवर मैम से मधुगी करीनो तौरीबसिबो कोई सिबो मफम मराम खंगने पंगान तनबो याब्राना सॉल्व स्टार्टिंग बाय गाड़ी खामजंग्रे खंग खंग इन्फॉर्मेशन पीदना गाड़ी चक्रो वन ताथोपसि याम पेंदबा मोय मसिना मरम ओरगा इशू असोबो ओरगा हयेंदगी अखोई ngasi लेखाय अमा तादगदी मणिपुर चेले पैसेंजर गाड़ी सिंगी लेपनी United Bus Owners Welfare Association Secretary B. Dhanabirna Imphal manungda passenger service singi parking mafam sana pibidaba amasung nomagi arapa mafamdagi laktuna pot yoliba singi gari gi khudong saba pinanaba sindaba si transport department gi thausil chana handabadagi thopani masi makha tana thoktuna na transport policy chana hanbiu haiki transport policy puthok ka lore matungda masi implement taw haibi bane masi taw matungda bus na kamaina satkani padagi light vehicle kamai satkani haiba sugumba transport policy yaur bising ase puthok chana ba hon bio haibani Khasi Kungamathoida Kang Popida Naha ani Assam Rifles na tamthiba mong phukibagi matangda Kang Popi District ki Civil Society Organization sing amadi Assam Rifles ko officials singa wari sanabada yanaba propangam kidre Kuki MP Sada Hills na lusinguna ngarang atheng mapawba KSO office building da sathaki me pham aduna thodo adugi matangda Assam Rifles na Kuki customary law gi matung inna lale haijabaga loina solabana ha ani gi layeng bada changba sanpham puthokpagi mathakta lupala amom gi compensation pinana bakhangan ki adubu Assam Rifles ki market gi wafam adu yakide isuasida makhatana matam pibaga loina thasgi kunga manga da anilak subu oina mifam pangthokna ba matam piki kalguma thasgi kunga manga da pangthok da wari sanaba asida matam makhatana yanaba propang ngamdrabadi Assam Rifles ka Assam Rifles ki mayokta democratic over khongjang junction gani hari ngarang wari sanangi manungda sapamena modbung amasung kaithel man bi yauna kang pokpi district ki mafam singda kaithel sing hangna khite dukan sing thong lona ki charak asida asopana ha ani du sijada puraktuna layengkhre makhatana civil society organization singna minister unaduna Assam Rifles ki matakta action lawna ba takshin gani hari kumsi sahi chingro irupa lal ibana wajin limit mas kunga tarukta thokle mahusha gumna lening thau sanama hi thawal kalupna singaro sing tengbangani numera sida lening thau amadi leimarel gi hakaleka tambaga loina nompon thau amadi ima panthobi khubam dasu hakaleka tamgani masina mapung ba thoram oigani numera sida miyam na miyai ka ba chinjak sabi ganu lebak amadi imung manung ingna chikna pukchel sengna ira thomina si haina lening thau sanami thawal kalupna paujeli hajulo salapata mo ba paw amukana pijari Grade 3 amasung 4 gi junior level gi pham lobada interview pangthokna ba ngasi pham ki ba kebine na walet lokre amadi haksang phanele hembada Dr. Singi section ba amasung anabasung mapung phana yengsin maru oi haina Manipur gi governor Dr. Nazma Haptullah na phongdokre hojugidi ISTV pizwa paw batang solution jare niyang tabiru sing amukan khurumja